Yausang kumhay manung asida traffic police na lakolakpa cheksin tharangi saruk ama oina Imphal gi tongan mafamda drive chathabada traffic rule thugaiba singtagi fine oina lupa lakh ani ga lising kunthra humdagi senfam I chalan kakhrei hiram asigi matangda press na phangba pawgi matung ina ngasi traffic police wing na Imphal gi Kapwa Chingmairong Tera Bazar amade Kwakaithal outpost mamangda drive chathake maduda helmet uttaba gari ki che chang sudaba chahi sudaba license paidaba tinted film Naplamba registration plate yaurumdaba modified exhaust pipe sisinaramba bike amade yu thaklaga gari thowa yauna apunba case chamagi mathakta thengnaki haire Kapwa checkpoint da lupa lising marifutara manga Chingmairong checkpoint lupa lising taraga manga chamanga Tera Bazar checkpoint da lupa lising taraga taret amade Kwakaithal outpost checkpoint da lupa lakh ama lising amaga chamanga fine oina khongatuna punna lakh Aniga lising kuntraga humdagi senfam I chalan kakhi haina paw asina makha tari